ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯤल्म ꯏꯁꯩ ꯊꯧꯔꯝꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕ ꯀꯣꯂꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕꯁꯨ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯊꯝꯖꯔꯤꯕ ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ ꯑꯃꯨꯛꯇ ꯐꯪꯖꯗ꯭ꯔꯤꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯂꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯌꯥꯏꯔꯤꯄꯣꯛ ꯃꯨꯡꯕꯪꯗꯒꯤ ꯒꯟꯙꯣꯅꯤ ꯀꯧꯋꯦ ꯃꯦꯗꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯔꯕ꯭ꯔꯣ ꯑꯩ ꯆꯥꯛ ꯆꯥꯗꯤ ꯗꯨꯀꯥꯟ ꯍꯥꯡꯉ ꯂꯩꯔꯤ ꯑꯣ ꯀꯔꯤ ꯗꯨꯀꯥꯟꯅꯣ ꯊꯥꯎ ꯌꯣꯟꯕꯅꯦ ꯄꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯇꯈꯦꯜ ꯂꯩꯔꯣ ꯑꯧ ꯃꯥꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯉꯔꯥꯡꯗꯤ ꯅꯍꯥꯟ ꯏꯃꯥ ꯇꯈꯦꯜ ꯂꯩ ꯑꯗꯒꯤ ꯏꯃꯥ ꯊꯔꯣ ꯄꯥꯕꯨꯡ ꯑꯂꯨꯉꯧ ꯍꯥꯏꯕ꯭ꯔꯥ ꯑꯧ ꯑꯣꯖꯥ ꯃꯥꯏꯕ ꯑꯂꯨꯉꯧ ꯃꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏꯗꯣ ꯏꯁꯩꯗꯣ ꯑꯦꯛꯇꯤꯡ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤꯅ ꯆꯥꯂꯤ ꯁꯥꯕꯒꯤ ꯏꯁꯩ ꯑꯃ ꯁꯛꯈꯤꯕꯅꯦ ꯑꯧ ꯑꯗꯣ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯗꯣꯏꯅꯣ ꯊꯥꯖꯕꯒꯤ ꯋꯥꯡꯃꯒꯤ ꯐꯤꯂꯝꯗ ꯗꯤꯅꯦꯁꯅ ꯁꯛꯄꯗꯣ ꯊꯥꯞꯂꯒ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯃ ꯇꯥꯖꯒꯦ ꯊꯥꯖꯕꯒꯤ ꯋꯥꯡꯃ ꯐꯤꯂꯝꯗꯒꯤꯀꯣ ꯑꯗꯣ ꯏꯁꯩꯁꯤ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯗꯣꯏꯅꯣ ꯏꯁꯩꯁꯦ ꯑꯩ ꯏꯁꯥꯃꯛ ꯂꯩꯖꯔꯦꯀꯣ ꯑꯗꯒꯤ ꯅꯣꯡꯒꯥꯏꯕꯣꯛꯄꯤꯗꯒꯤ ꯅꯥꯎꯔꯦꯝ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯏꯅꯝꯃ ꯏꯇꯣꯕꯤ ꯑꯗꯒꯤ ꯈꯣꯏꯔꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯊꯥꯡꯖꯝ ꯇꯣꯝꯕꯤ ꯃꯃꯧ ꯅꯨꯄꯤ ꯕꯤꯃꯣꯇꯥ ꯃꯃꯧ ꯅꯨꯄꯤ ꯊꯝꯕꯥꯜ ꯑꯩꯈꯣꯏ ꯁꯤꯈꯩ ꯇꯥꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯑꯣ ꯐꯔꯦ ꯁꯔꯠ ꯌꯨꯝꯅꯥꯝꯒꯤ ꯃꯌꯦꯛꯇ ꯑꯣꯀꯦꯟ ꯑꯃꯥꯛꯁꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ Laga thap laga nungsiba heli tam laga ningsingba heli thap laga nungsiba heli tam laga ningsingba heli thap laga nungsiba heli Nungsigi lang lana punsin bire aibu Nungsibi nangge nungsigi lang lana punsin bire aibu Ningsing lagpada ay ko'y nigi wari ay ko'y nigi wari ure dangi nungsibi shatam khalli kau bagum nanata aibu thap laga nungsiba heli oh
मेरा गिथावल मेंगलवथानिल हियांगगी पूर्णिमा मेरा गिथावल मेंगलवथानिल हियांगगी पूर्णिमा हेंदे तादे ना हकी शतमना ना हकी शतमना हेली नंतना हजाबा पुम्बा ताजै थवाइना ना हकी खुदिन थाप लगा थाप लगा नुंगसीबा हेली ताम लगा निंगसिंगबा हेली उरे नंगी नुंगसीबी शब्दम हेली नंतना फाजाबा पुम्बा थाप लगा नुंगसीबा हेली थागतचरी मैम पुमनमक ngasi ahanbada isai yamna fajaraba thapla nungsiba heli hariba isai isi मैम पुना taminakhre ngasi live chat laibiriba pumnamak puso taram nauchari zeromida sanasam Madam Sanatombi Sarokaibam is a premature Wahangbam Nungsibi Murang Tem Rida BM Hobam Icheromita Taram Nokcheri Margia Sar Taudam Asagomar Thank you Imakorom Jamuna Tagacheri Taram Nokcheri Babung Arjiti Toksom Busu Taram Nokcheri Good morning Ibum Sakuman Tenin Oinam Duga Mabuk Sakunta Landing Tosam Maibangongo Taram Nokcheri Thoromasida Sarok Yabirba Monica Wahangbam Lamgan Ba Maite Kakre Kano kagi adugi program no ka kray tare Madam Renu Doijam Madam Gita Sandam isem mabim kaksing Madam Sanay Bewa kadagi taram no chari makatarak pada kolar mong lokot chigi hello taram no chari ming life am haibiu kari isay kan bi doino Mami gi Lairembigi title song. Hi. Ando isay si kana tami nagadoino. Because when I say baba, daga mahal na mahal, sagyat baba. Na dami na ga. Tagajari. Isay kodol tam jage maya puna tami nasi.
ꯉꯥꯎꯖꯩ ꯅꯪꯒꯤ ꯋꯥꯈꯜꯗ ningsingla nangbu aina ngaujai nangi wakhalda nokli aina tuminna harauna aigi chimbalda mitmangda nangna leblaga tapthau su yade me huse Thagachari myam pomnamak tharomasida saruk yabiriba tongan platform singda midyang tabiriba pomnamak duga nomai moirangtam zagadis ise sobita naroibam ebong sabir maibam monika wahengbam tarab dokchari lamnganba maitei Santi Madam Santi Laistrom busu taram dokchari ima ranibla laishangtem makatarakpada Madam Rina Hidam caller mong lokachagi hello Hello. Taram dokchari ming leifam haibiyu. Ni ai yaipok konjemam pe molane. Tharomasida saroya birakpa karamba isai khanbidoino. Maya bigine. Macam pina sakdo. Hoi, aigi papa nungsiba. Dudu. Dudu tajageba. Du isai kana taminaga doino. Wahong di dota ba kamen dari kanjeng dari ba la telai ba dagi akoi nung silinau kumbi dagi imau kia baga binaga koi jeng taja jenis Thagachari sai khudol tamjage mayam puna taminasi yam nungajarni hoi Thagachari sai SBS Gupta Laishrong gi mayekta gopi kongna serang lebay sai Aigi papa
ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯤ ꯂꯦꯞꯂꯔꯣꯏ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯁꯨ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯤ ꯂꯦꯞꯂꯔꯣꯏ ꯄꯤꯔꯥꯡꯒꯤ ꯏꯆꯦꯜꯁꯨ ꯑꯩꯒꯤ ꯄꯄꯥ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯄꯄꯥ ꯅꯨꯡꯁꯤꯕ Nunsirabibobo, nunsirabanana. Nunsirabibobo, nunsirabanana. Halaklaroy amu, tararoy kunjilsu. Allaroy ichinsina ima Umnamakni aigidi papana Ipagidi imam nungsibilang le Kaplaroy papadi kaplagano ng shu Hamoygi atiyada tumtim ngalibi Oyuko nangdi papadi durvatara Nangna aigi ashani Nangna aigi mayrani aigi papa nungsiba thaduklo awawakal Ipagidi imom nungsibilang le Kaplaroy papadi tumlurashi ahing thenglakle aigi papa nungsiba ima Langlin, sorry papa Thagachari miyam pumnamak thorom asida saruk yabiriba tongan tonganba platform singda midyang tabiriba pumnamak pu taram nokchari lamnganba maitai thank you Phanjawam James taram nokchari takhelambam Ronibla Madam basu taram nokchari Sobat Chandra Kaisam Nungsi thoiba kuman Sobat Chandra Minoti oinam Madam Minoti oinam aduga Libak Maibam Rabi Loitam Taram Nokchari Netrajit Singh good morning Ichatongam Ranjita Deban Lok Sambam Taram Nokchari Surti Ice Mathangda Caller amam lokhatchagi aduga YouTube ta laibiri ba pumna makpusu taram nokchari nauna lengsin birakliba social thaudam Hello Kanglai Park Hello Hello, sir. Taram nokchari kitang tapi sound se kamay tawuno kitang kan haibirak pa ya bro Oh, yaye, ka sound ji ka kan no nungay ta bai tare. Oo haibiu Oh, Ming Lai Fam haibiu
ꯂꯩꯈꯟ ꯌꯥꯏꯐꯣꯛ ꯈꯣꯏꯔꯣꯝꯗꯒꯤ ꯊꯣꯝꯕ ꯃꯁꯜꯂꯀ ꯑꯗꯣ ꯀꯔꯤ ꯐꯤꯂꯝ ꯏꯁꯩ ꯈꯟꯕꯤꯗꯣꯏꯅꯣ ꯐꯤꯂꯝ ꯃꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯗꯥꯟꯗꯅ ꯁꯛꯄ ꯋꯥꯁꯛ ꯑꯅ ꯇꯧꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯁꯛ ꯑꯅ ꯇꯧꯕꯗ ꯇꯥꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯩꯁꯤ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯇꯝꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯆꯥꯝꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯄꯨꯁꯄꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦ ꯇꯦꯅꯤꯀꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯦ ꯕꯤꯅꯥ ꯑꯗꯒꯤ ꯑꯩ ꯏꯁꯥꯃꯛꯀ ꯇꯥꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯋꯥꯁꯛ ꯏꯁꯩ ꯁꯗꯥꯅꯟꯗ ꯑꯃꯗꯤ ꯃꯟꯗꯥꯀꯤꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯏꯉꯦꯜꯂꯩ ꯐꯤꯂꯝꯗꯒꯤ ꯈꯥꯏꯗꯦꯝ ꯏꯃꯣꯒꯤ ꯃꯌꯦꯛꯇ ꯁꯣꯔꯤ ꯁꯦꯟꯖꯝꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩ Iparomdagi purom taret Imaromdagi purom taret Taret na saki oy Saklamani nga sinong siwasak Kangawra lengi paliba punnaman Tadok laroy ay napunsigi Tawayoy binak Ya Maliko. Wasak, wasak, honanggi nungsi wasak, 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 honanggi nungsi wasak. Wasak, wasak, honanggi nungsi wasak, 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 nanggi nungsi wasak. Hamoygi asing ba nungsi wasak la hey, jimbalgi asing ba jirol wasak la ha. Hamoygi asing ba nungsi wasak la, jimbalgi asing ba jirol wasak la. Natraga hi hi, natraga oi oi. Kung banjong nagakopa nanggi nungsi wasak la. 타즈디 바이드니네 하 마상네 샤레 살라나 예 하자리 해낭디에 호빠 감시라 있다 허이 Ngamgadara na hapu hayo ngamgadara na hapu laira macha khoman khambana macha ibe matoi bi masung langi samu khongda yekhi bagum aigi dama ho aigi dama samu khongda yekpa 상무강의 바디 갑자네 타와이 파워 타도 비게 세 낭나부 아이기다막 랩라바 낭나부 아이기다막 랩라바 당진 라이나 사키니 사크레다고 마기 누시와 삭시에 공반종 라가 고빠 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 마기 누시와 삭시에 헤이 nammadara na hati
asemba nung siwa sakla Chimbalgi asemba jiro wa sakla Natraga hai hai natraga hoi hoi Kongban chong laga kopa nanggi nung siwa sakla Banjong laga kopa nanggi nung siwa sakla Banjong laga kopa nanggi nung siwa sakla Kongban chong laga kopa nanggi nung siwa sakla Thachari miyam pumnamak tharomasida saruk yabiriba Facebook page da laibiriba pumnamak pasu taram na ukchari YouTube live streaming da laibiriba pumnamak pasu taram na ukchari Good morning Susila Chungkha Sonia Oinam taram na ukchari Narasima Maka tarak pa caller lo khachigi Hello Hello. taram na ukchari ming laifam haibiyu Ai leifam ari patagi ko chami be. taram na ukchari madam kari isai khanbidoino Isai ji urai ningi di pam taja ninge do madam magi isai sai haude ai. Oh haiba haitaba Ah. Kongoi Khurorel Lakanu Chitra Madi Saisakpa Raska ko Ah. Raska Sakpa Ado isai se kana kana taminaga doino haibiu Sai koi khara haijara ke. Khorom jamuna adagi jambem landoni adagi khorom landoni khorom ibema adai ai isanupi silipa isanupi Sunia segai tajara mi. Hoi Sai kudol tamzarage dudi miyam puna taminarasi Ah. Isai asigi mayek ibiriba mantri maitai Gurumayum Hemchandragi na sairang beisai ni kudol tamzage taminasi Kongoi khurau re tau jenare paiman angak langgoi langna oh angak langgoi langna isano Kongoi khurau
Thagachari Mia Pumnamak Toromasida Saruga Biriba Tongan Tonganba platform Singda Mijang Tabiriba Ima Kunjishori Madam Roni Ningombam Madam Longjam Saning Kombi Sutaram Nokchari. Hello. Hello. Taram Nokchari Mingley from Hibio. I Kapsula how do you Ado Aishun Nabira bro. Sadrida. Tong di Tong Bikrabro. Thong Kay Matil Tong oh Hawaii Tongue. Ado film say Karambay say can be doino. Like I working Araniga Arvinda Takpado. I don't know what Ado you say Sikanagana Tamina Gani Hibio. I'm an Italian. I'm a 89 a form. The Nasima as the Wahong radio party. Tagachari. Say good old Damzagi. May I put a taminasi? Mausala and Milmagi Kunchina Bukai Tragadi Nangi Chumbudo, Marks no Modiswin Kankini. Level Pabu and another Compon the China Lepo. Karamna nangbu kauro haivana kauba haitraba thamuisina Karamna nangbu kauro haivana kauba haitraba thamuisina Karamna nangbu Oi hore gidi pugningi ata sam
ꯉꯥꯏꯔꯝꯒꯦ ꯃꯊꯪ ꯃꯄꯣꯛꯂꯥꯡꯉꯣꯟꯗ ꯅꯤꯡꯁꯤꯡꯕꯤꯔꯩꯅ 이시기도나 ꯉꯥꯏꯔꯝꯒꯦ ꯅꯪꯇꯕꯨ 그럼나 낭보 까우로 하이브노 까와 히트라바 탐시다 그럼나 낭부 예는 하이바노 Thagachari myam pumnamak thoromasida saruk yabiriba tongan platform singda mideng tabiriba pumnamak taram nokchari ikongno na kurumjari amuka hanna duga Facebook talaibiriba singbusu taram nokchari ngasigi thoromasigi aroiba caller lokachagi Hello Hello, Taram nokchari ming leifam haibiu. Miss I Bishempurdagi Habam Romita. Je hawam romita taram nokchari karamba isai khan bidoino. Lamza Pasurangi Seichapodudi Kanjadre Duga. Isai make to Nandi Tali Takandana Todo, Dudo. As again, Miss. Ado kanakanata minagani haibiu. Like that lady ba degi now Nirmala degi Lunamak Dum Tamin Nazarki. Kadol damjage mayam pana taminasi. Nangdi jatli taklam dana Nangdi jatli taklam dana Aigi thawai oiriba Nangdi jatli taklam dana
Thagachari miyam pumnama isay sa galoy na live on in program. Film isay, amukta fangdriba caller singi thamjaba. Ayuki matam na thamjariba thawramasina. Pangkraba sing na lepiraga ayuki matam na thamjariba si amukta fangjadriba caller sing na pibiba. Chance amani khudong jaba amani. Pangjadriba sing na su saruk yabiyu. Pangkraba sing na lepiraga. Thagachari haningay layta na nga sige thawramasi pumapung pahan biriba. Tungan-tungan ba platform sing dam idyang tabiri ba? Pumna magpo. Thagat pa fong dokchari. Makatarak pa nung tifong liba pao si sing dagilaw tok jaba maroy ba pao. Tami na si, yan pumna mag next space na tingnan na si pumna magpo nirmla tangjam na mukha na kurumjari. ISEC Thobal, grow your skills. Campaign for student and competitive exam aspirants. ISEC Thobal na hodok chari basida tonga-tonga ba package kara pijari. Ahan ba package da tha taruki computer certificate course. Ani subada foundation course for competitive exam, course model, reasoning and aptitude, current affairs and GK, communication and interview skills, personality development. Hariba sisu tha marigi oina khudong chaba pijari. Package ahum subada 3 months computer certificate course. Hariba asigisu khudong chaba pijari. Class haujagadabana chaliba tha asigi December ki tang kuntaru English singani kungamari. Ayuk ke pung tarung makhai digina pung mapan. Loinana nungtil ki pung ani digina pung mari makhai fauba. Tamjari ba package ahum sing asigi manungda tonga-tonga ba offer pijari. Haibadi ahan bagi package asi lobada ani subagi package asi hapjari. Ani subagi package laibada ahum subagi package asi free da hapjari. Masi khakta natana yamna laiba mongda installment ki option su pijari. Masi khakta natana yamna nungaira ba pau amana winter kids camp and non-residential childhood development program oina. Ayuki pung tara digina nungtil ki pung ama fawada computer, internet and IT, cyber security, soft and life skills, spoken English and Hindi, moral and personality development. Hariba sing asi class 1 digina class 9 fawgi manung haibadi sahi manga digina sahi tarom de fawgi manung da leriba mahiroi singi khudong chaba pijari. Hariba sina saliba tha sigi December ki tang 18 digina English singani kunga manga January ki tang 15 fawgi khudong chaba pijari. Entry fee sukna tagi lupa 550 akopa marol gi damak tanabiu 8974328686 loinana 7005356020 ISEC State Office Manipur ISEC Building Thobal Okram Wangmataba opposite New Era Higher Secondary School Thobal da laktuna tanabiu. Hi, aina lejariba mafam si Khongjom Bazar dagi meter sidai chama khak changaga aduga sapam lambi gi Eureka gi gate laibudugi chumdring chumna phawjam da yaba haibadi lambi ani Khongjom Bazar dagi ama aduga khoi sapam lambi sidagi changba amaga lambi ani khak khudong chaba leiraba dugumba the base kid care aduga hari basi Khongjom Bazar dani mafam sida hangiba class si khoi gi baby group tagi na pre nursery aduga nursery class ahumni chahi gi oina upgrade tawjagadaba mafam asida pukri aduga national highway gi sathok chasin pikli angang sing da khudong charoi doba mafam amata leite adu ka hena nin khongdraba angang sing gi yamna pharaba aduga mafam amane aduna baby group pre nursery aduga nursery hari basing se angang sing se laik tam matam da mari makhong yamna seng na satragadi hojigi matam masagi lairik na sungam silapa aduga tonga tonga knowledge sing se yam san gar ka da angang se lairik paningak taba aduga lairik haining da bagi mong kya marum se gi ngak thok pangam lagada adu mafam ni aduga tonga tonga khudong chaba kaya thamjari manung de changaga yemida silo sangchambiro mama mapa gi thonang di masa masubu mahi masing tamhanduna matik saba mi ma ohenman adurebadi pikli bangang sing boi khona matau kramna larik tamhan gadagi asobu khawjau kaya mana ganda pohalaga angang sing boi khona mahi tamhalaga hektamak lari hegedori adu iba tarabadi Khongjom Bazar da inong nona hangdok seri the base kids care center hari basigi admission hangdok seri nauna hangdok seri ba the base kid care center asida baby group tagina pre nursery loinana nursery phawba hangdok seri sahi khuding gi angang sing asigi khudong chana nabagi dama class sing mathang hapkat chagan thabak chilaba mama mapa singi day boarding da thambagi khudong chabasu leisari atopa school da tamliba chhatra chhatri singsu leiba duma kyagan center asini thina train tawraba oja sing haibadi rhymes ki training loraba diet ki training loraba tet pass tawraba oja sing amadi mapalam da chahi kya oja oiraba oja sing na takpi tamigani hauji ki matam da tangai fadana communication Hindi English ki pikling edigi hongna angang sing asida takpi tamigani indoor amasung outdoor games ki sanabagi mafam marang kaina leijari fully AC room oiraba classroom marang kaina leijari the base kid care center asida khudong thigadaba mafam haibadi school ganakna highway na chingba pukri amadi ture na chingba khudong thigadaba karigum amata leijade the base kid care center gi khwadi khudong charibadi mafam asida angang singu CCTV gi monitor tawduna ningthijana senajagani masi khakta natana ka hena nin khongdraba hena angang singi khudong chaba oigador
Ben service ki khudongchaba su leijagani sumnatagi akangna sit masing khara khaktamak logjagani maramasina ngasi ngasi mak lapiduna adomadongi angang singu admission tobinaba no luxury hong phom singdi the base kid care center khongjom bazar haigurjam amugi CSP Punjab National Bank khongjom bazar loinana Diamond TV amadi wahong radio da su pom masi phangdigani apupa marol gidama 8731 005400 loinana 7628021739 angang sina matam go chunana takpi tambigadoriba the base kid care center Khongjom Bazaar ngasi mak ningsinbiduna adomadong yanghang singuming chansanbiu Admission open Brilliance School Malom Tulhel Makha School asida pre-nursery dagina class 9 phawbagi admission hangdokchari adomadongi piklibi chasing pre-nursery dagina class 9 phawbagi Malom Tulhel Makha da leriba Brilliance School asida ngasi mok ming chansinbiu School asigi oina tongan ba khudong chaba kaya marumsu mahiroi singidama thamjari amuktang school award da lakpiduna tanabiu angang singi sana khonabagi mafam ning thijana leiraba matam go chunaraba curriculum da experience leiraba oja kyana takpi tambiri angang singmo matik chaba miyoi amo oinanabagi damakta personality development gi class transport ki facility leiraba audio visual classroom loinana computer lab playstation smart class loinana CCTV na monitor tawraba school aman ngasi mak lengsin biro Brilliance School Malom Tulhel Makha Selti Thawal Maya Lekai Thawalgi Ahangwa Fam Kar Kaujari Ahanbada Mathematics Teacher Female Ahangwa Fam Ama Qualification Graduate Maths Thagi Tolo Lising Nipan Plus Incentives Anishubada Rhymes Teacher Female Ahangwa Fam Ama Qualification Graduate Arts Thagi Tolo Lising Nipan Plus Incentives Ahum Subada Hindi Teacher Female Ahangwa Fam Ama Qualification Hindi Ratna Thagi Tolo Lising Nipan Plus Incentives Mari Subada Science Teacher cum Warden Male and Female Ahangba Fam Ama Qualification Graduate MSc Botany and Geology Thagi Tolop Lisingkun Plus Incentives Manga Subada Home Science Teacher cum Warden Male and Female Ahangba Fam Ama Qualification Graduate MSc Home Science Thagi Tolop Lisingkun Plus Incentive English language ta ningthina takpi tambiba ngamba chahi ani ahum gi experience leiraba mioi singna hena pamjai application form is available at Salty office during 10 am to 2 pm application pisan bagi last dina lakliba tang kuntra thatara ni thoi English singani kungi mari ayuki pung 10 dagina nungtil pung ani phawba interview pangtoka da banumit na lakliba January gi tang mari English singani kungi manga ayuki pung 10 taba matam da pangthok sagani khangan jariba principal Salty Thawal contact number pizari 9366 266-844 Loinana 7005-904-738 Communicative English Language Teaching Institute Salty Thawal Mayai Lekai Thawal gi Anova Session 2025 ki Class Pre-Nursery dagina Class 10 phawagi ming chansinbiba yaragani Salty Thawal gi hena khudong charibadi matik charaba classroom science lab computer lab CCTV surveillance boarding facility da separate boys and girls transport ki khudong chaba leiraba loinana physical fitness class amadi zumba class tongan ba co-curricular activities loinana smart class ki khudong chaba leiraba school ni Salty Thawal gi khwaidagi top ba singthaningai oiba takpi tambibagi mawong hairagadi communicative English language teaching approach da takpi tambiba asini loinana asonbe students singi akhanaba special class su pijari Salty Thawal na pikliba mahairoi singbu tongan ba hirom kayada takpi tambiduna matik chaba miyoi ama oinanabagi damakta achowa thodang lauri mafam asira leiriba oja sing thoidok hentokna haithoi sing thoiraba angang singbu mahi masing takpi tambibada henna mapung pharaba oja sing ngaktani mafam asida pikliba angang singi sana khonabagi potlam sing marang kaina leiri masi khaktana tana school asigi satra satri singbu basketball football amadi ati ati masana sing maning tamna sanahali mama mapa thabak chinjaba business tawba amadi office chatpa singi khudong chana nabagi damakta pre-nursery dagina class 3 fawbagi daycare gi khudong chabasu Salty Thawal na pijari akuppa marol gi damak 9366266844 loinana 70059047838 number asida call tawbiduna akuppa marol khangbiyo
ngasi ngasimak ming chansinbiyo adomgi ichasingi tunggi mai pakpa punsi oinabagidama. Door to door career consultants mama mapa aikoina khwaidigi waba mikop asi icha singna serana balambi singda nganga sangnaba yadana chatkibaduni tasengnamak matam chana makoibu takpi tambi hodaba amadi lamjing hodabana makoigi nungda leiriba honaningbigi sakti adu masak khangjadi masimangna aran balambi de chatkhinaba achouba lambi ama oiraktuna nongmagi imung khurimakta masing hengalakli mama mapa kayagi mi lupirang kangdari adubu ngasidi madugidamakta thoin hena waningai oidre. Door to door career consultant Thobal Bazaar PNB opposite asida lakpiduna adongi isasing adugi career ga mari leinaba testing tokthokpiu amadi makhoi pungning wakhalbu mangal pibiduna isasing momon minokta aikhoishu harau minok taminasi. Door to door consultants asida fangliba kudongchaba singdi ahanbada DMIT haibadi dermatographic multiple intelligent test DMIT test asi aikhoigi khusa singi mami amadi kopaktagi mami sing adu biometric scanning machine sizinaduna adomadongi isasing adugi pokpadagi yaujarakpa hidden talents amadi personality khangdokpada natana 8 multiple intelligence khangtoknabagi scientific test report amani mafam asida thamjariba tongan tongan ba khudong sabasing asigi manungda improve academic performance and subject selection reduce career confusion and time management masikata natana increase confidence and leadership quality supporting special needs student and productive learning, mobile phone addiction therapy, parenting upskill program, anger, anxiety amasung depression chingba, pungning wakhal gi anaba sing, CBT, haibadi cognitive behavioral therapy, masigi special treatment amasung counseling tawduna, normal life ta hanjinba kaya ngapkhre. Mahiroi sing khaktagi natana, family amadi relationship counseling, masigi khudong chaba sing asishu phanghanjari. Tasenamak mama mapa gi thodang asi imung manung samaj da asaki matik maru boy. Mama mapa na machabu warak pibagi niti niyom asi chumlabadi aikhoi gi angang sing asi matam punamakta haina tanaba yaba angang puthokpung ngamgani. Masina mangda thamlaga parents sing tagi oiba special parenting upskill program hapta khudingi pangthoktuna mama mapa singa macha singi marakta apaba mari thamnaba program sing sillangi. Amadi parents kaya masida train tawkhre loinana kanaba kaya su phangkhre ngasi ngasi maleng sinbiro door to door career consultant Thobal Bazaar PNB opposite ayuk ki pung tara degina nungthil pung mari fawada unabiu tanabiu natraga call tawbiu 7005439 amadi 9774591307 door to door career consultants. Imoino Sinaisang Wangjing Haitupokpi Awang Laikai Yangabam Lairak Mafam Masida Rani Fi Sabiningba Amadi Sabatam Biningba Mioishina Kodong Chaba Silobio Mafam Masida Laifam Safam Matik Chana Pizagani Loinana Relief Camp Talaiba Mioisinda Hena Kodong Chaba Pizagani Mafam Asida Lakpiduna Kodong Chaba Silobio Contact number Pizari 9863-044-822 Amuktangana 9863-044-822 Loinana 9863-014913 Amuktangana 9863-014913 Hariba number asida contact tawbiyo. National amadi State Awardee MD Zia Ulhak Pusamna makhada pizariba layong sing asi layangjari manung changba yadaba manung changbada chang naidaba manung changbada matam kuina changba saujanan thaba amangthong mayada pomba amangthong manungda pomba amangthong da makun hulaga nai chaba pistula amangthong gi akoibada maring maring chatlaga hagajaba puk nungshit kaba gastric problem leiba e taba chikpa naba tonsil sinus asma khwang naba thagi khongkap chang naidaba fingau chatpa singli nauri son thaba asina singba sing layangjari ba mafam singdi Kekru Bila North AOC opposite Kekru Part Imphal ayuki pung tara dagina nungthil gi pung manga fauba mayang Imphal Kochak Bazar da ayuki pung taruk dagi ayuki pung mapan fauba Yaripok Bamo Laikai Kabarstan Road Thangja numit amasung yumjagai sa khudingi ayuki pung tara dagi nungthil gi pung mari fauba Jumi Colony Old Bazar near Muslim Masjid Sisipur akupa marol gi damak contact tawbiu MD Zia Ulhak Pusham 8414825323 amuktang hanna 8414825323 Kaksing Khunyai Laikai Pakhang Lakpum Pareng Armani Building asigi second floor da commercial oiba hall pakpa chawbagi changna square feet 1,400 ni
Mafam asida bank, office, kit center, coaching center, fast food asinachingba hangba yaraba mafam asida bara sanjari. Kanagumba interest laibiba miyoy singna makhada pijariba contact number asida pau phaubiu 8413935890 natragana 98622487040. Admission open. Lamsing Meira Mahiko. School asi anoba session English sing ani kunga mangagi. Registration form thaba haujari. Lakiba January gi tang nipan phawda. Adom gi anghang sing school asi da mahi tambagi khudong chaba lobiu. School asi Wangjing Kaithel Irabot lamkhai digina Nongpok pangna kilometer amamuk chatlaga Wangjing hoda mada mahi masing tambagi thoini hena mafam charaba nil khongdraba amadi pollution free oiraba environment amada leisure school asi da mahiroi singi mama mapa sing kayana. Haukiba chahi khara asi da thajaba thambiriba school amani. School asi ge top pamasak ama harigadi sumna tangi mahiroi kunna oja amana takpi tambiba asini noma gi class ta takpi tambiriba sing mama mapa sing da WhatsApp ki khuthangda update tawduna education gi lamda machin chataba oja sing da thambiba oja mahiroi amadi mama mapa tu ne chatmina ba haibaduma school asina pangthokuna lakli ngasing asima class amagi thamjariba akaknaba sit asigi manu chalhandiyo play group ta gi class